Manipuri Sabbath School Lesson Study Hour asibu tabiriba amadi meeting tabiriba nekoi kwai pumnamakpu nekoi gi host evangelist JP Taime ehangna Ishor gi mingda nekoi bu taram na welcome tawzari ngasi gi Sabbath School para nainaba asina serga tan na thangliba khongthang sida khongpham ama amuk henna naksinhanba oijasanu nekoi gi sebada chathajariba media ministry asibu nungsibiduna thamoi chauna mateng pangbirakhiba nakhoibu Ishor gi mingda thagachari nakoi gi chauraba mateng aduna Ishor gi aphabu wapau ase mipum khudingda yauhanbada chauraba mateng oijasanu asum tawduna media ministry sigi khuthangda Ishor gi aphabu wapau sandokpada nakhoina su saruk yabiyu channel asibu support tawbiyu nakoi gi mateng kaidonungda aremba oihanloi channel ase chauthok hanbada nakoina so mateng pangbiyu haibase nakoi ngonda request tawjabani ngasi ekoina tamminagadaba para asi controversy natraga disagreement haina hai yanadaba chayetnaba haibige maramda ekoi nainagadori lesson number 3 third quarter 2024 masigi hapta masigi parasida ekoi Mark chapter 2 verse 1 dagi chapter 3 verse 6 phawbadu nainagani ekoi yengminasi memory verse ki oina Mark chapter 2 ki verse 27-28 adu piduna lai ekoi yengse and he said to them Jishu Christian amakoida sumaina haye the Sabbath was made for men and not men for the Sabbath Sabbath ase miyoi bagi damak sem ki bani adubu miyoi babu Sabbath ki damak sem ki banate ko therefore the Son of Man is also the Lord of the Sabbath maram aduna mi gi machanupa Jishu Christa ase Sabbath ki mapuni haine haiduna lai Mark chapter 2 verse 1 dagi chapter 3 verse 6 asida wari manga maru oina aikoina uba phangani hairibu wari manga asida singlup ki lu singba singna takpi baga Jishu na takpi baga yamna chauna khenaba adusu uba phangani Jishu gi lamchat sajatta Jishu gi tambi takpi bada Jishu na anaba phan bada khudingmak asida matam adugi tradition haibadi chatnabi gi mayokta amasung singlup ki chatnabi gi mayokta oikhibani maram aduna makoina Jishu bu blasphemous Ishor gi mingbu usittaba mi Ishor bu karem kathainaba thawoi usettaba mi ni haina Jishu bu haiki Jishu asi glutton cha thakpada karamba ludaba mi ni haina haiki papi singa totna tinaba marup ni haina haibi ki Sabbath thugaiba mi ni amasung satan gi thaumi ni Beelzebub gi pangal paiba mi ni haina yamna lana sandokhi madudigi hendoktuna mahaki imung manung na phawba mahak ase makok joiraba angawa mani haina haibiki hoi Jishu gi punsi ase mina yabi daba mina pambi daba aduna thanki pap kok pire haibagi mina mabu yakhi daba chaba thakpagi maramda karambagi maramda chara henbagi maramda haizabagi maramda yaningdaba kaya phongdokhi Sabbath ngakpagi maramda yaningdaba phongdokhi mayam ase aikoina ngasi yengminase ahanbada aikoina Jishu Christana Sabbath numita phanbi khiba anaba bu phanbi khiba namasida bu phanbi khibagi wari ado aikoina Mark chapter 2 gi verse 1 dagi 12 habuda aikoina uba phangi nama sithakraba paralyzed tawraba mi ado Jishu na anaba mayam phanduna lei haiba taraba matamda mahak Jishu gi manakta chatpa ngambagi pangaldi mangonda leiram khide maramdi maha ase nama sitharaba chatpa ngamdaba mini adubu yamna phajaba amadi mahaki marup mari leye hairiba marup mari aduna chena thajai Jishu gi manakta pubirabdi soidana Jishu na makhoi gi marup asibu phanbigini habse makhoi gi thajaba lei madugi thajabaduna marup mariduna nupa adubu puraktuna Jishu na leiriba yum thak ado ho hallaga thugairaga paralyzed tawraba nama sitharaba makhoi gi marup ado yum thak adu dige thada rakhi verse 5 te yenglabadi hairiba marup mari dugi thajaba adu urga Jishu na paralyzed tawraba nama sitharaba nupa adu phanki masida wahang amakhak hangsi faith thajaba haibase mina uba yaba posak ama oibra karamna no Jishu na makhoi gi thajaba adu ukhibado hoi faith thajaba haibase mina uba yaba thabak amani
ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯊꯣꯛꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯕꯨꯅꯤ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯅ ꯊꯥꯖꯩ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯖꯤꯁꯨꯒꯤ ꯃꯐꯝ ꯇꯥꯅ ꯄꯨꯔꯛꯇ꯭ꯔꯗꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯗꯦ ꯊꯥꯖꯕ ꯀꯧꯗꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕ ꯑꯗꯨꯅ ꯊꯕꯛꯇ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗ ꯃꯤꯅ ꯅꯪꯒꯤ ꯑꯩꯒꯤ ꯊꯥꯖꯕꯗꯨ ꯎꯕ ꯐꯪꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯁꯦ ꯆꯤꯟ ꯈꯛꯇꯅ ꯋꯥꯈꯜ ꯈꯛꯇꯅ ꯊꯥꯖꯔꯣꯏꯁꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯕ ꯅꯨꯄꯥ ꯑꯗꯣ ꯖꯤꯁꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯗꯦ ꯑꯩꯕꯨ ꯐꯍꯟꯕꯤꯌꯣ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯊꯥꯖꯕ ꯑꯗꯨ ꯎꯔꯒ ꯄꯦꯔꯥꯂꯥꯏꯁ ꯇꯧꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯁꯟ your sins are forgiven ꯍꯥꯏꯕꯤꯈꯤ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯕꯗꯤ ꯀꯔꯤꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯊꯥꯖꯕ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯅꯪ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯩ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯥꯖꯈ꯭ꯔꯕ ꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯊꯥꯖꯕ ꯂꯩꯇꯕ ꯅꯍꯥꯛꯀꯤ ꯃꯊꯛꯇꯁꯨ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯑꯗꯨ ꯅꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯖꯤꯁꯨꯅ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯦ ꯍꯦꯛ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯆꯤꯟꯗꯗꯤ ꯀꯥꯡꯊꯣꯛꯇ꯭ꯔꯒ ꯃꯕꯨꯛꯅꯤꯡꯗ ꯈꯟꯕ ꯍꯧꯔꯛꯈꯤ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕꯗꯤ ꯏꯁꯣꯔ ꯈꯛꯇꯅꯤ ꯃꯍꯥꯛꯇꯤ ꯏꯁꯣꯔ ꯅꯠꯇꯦꯅ ꯃꯦꯔꯤꯒ ꯖꯣꯁꯦꯐꯀꯤ ꯃꯆꯥꯅꯤꯅ ꯃꯥꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯀꯔꯝꯅ ꯏꯁꯣꯔ ꯑꯃꯅ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯑꯃꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯟꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛ ꯏꯁꯣꯔ ꯅꯠꯇ꯭ꯔꯒ ꯏꯁꯣꯔ ꯑꯃꯅ ꯍꯥꯏꯒꯗꯕ ꯏꯁꯣꯔ ꯈꯛꯇꯅ ꯉꯝꯕ ꯄꯥꯞ ꯀꯣꯛꯄꯤꯕ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯕ꯭ꯂꯦꯁꯐꯦꯃꯤ ꯇꯧꯕꯅꯤ ꯏꯁꯣꯔꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯅꯤ ꯏꯁꯣꯔꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯜꯂꯛꯈꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯗꯨ ꯖꯤꯁꯨꯅ ꯎꯈꯤ ꯃꯁꯤꯗ ꯄꯥꯔꯥ ꯑꯃ ꯑꯃꯨꯛ ꯇꯝꯕ ꯌꯥꯕꯁꯦ ꯀꯔꯤꯔꯥ God is the God who sees our thoughts ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯎꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯄꯥꯞ ꯑꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯑꯗꯨꯈꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯍꯧꯔꯛꯂꯕꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕꯤꯔꯤ ꯖꯤꯁꯨꯅ ꯈꯨꯝꯈꯤ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕꯒ ꯅꯍꯥꯛꯀꯤ ꯑꯅꯥꯕ ꯐꯔꯣ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯏꯕꯒꯦ ꯍꯥꯏꯅ ꯐꯔꯤꯁꯤꯁꯤꯡ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯤꯁꯨꯅ ꯃꯁꯤꯒꯤ ꯋꯥꯍꯪ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒ ꯅꯪꯒꯤ ꯑꯅꯥꯕ ꯐꯔꯣ ꯍꯥꯏꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯏꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯦ ꯀꯔꯤꯒꯤ ꯍꯪꯈꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯖꯤꯁꯨꯅ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯅꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯕ ꯏꯁꯣꯔꯅꯦ ꯍꯥꯏꯕꯗꯨ ꯐꯔꯤꯁꯤꯁꯤꯡꯗꯨꯗ ꯈꯪꯍꯟꯅꯤꯡꯕꯅꯤ ꯐꯔꯤꯁꯤꯁꯤꯡ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯈꯟꯕꯗꯤ ꯖꯤꯁꯨꯁꯦ ꯏꯁꯣꯔ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯃꯦꯁꯥꯌꯥ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯗꯨꯕు ꯆꯨꯝꯊꯣꯛꯍꯟꯅꯅꯕ ꯖꯤꯁꯨꯅ ꯋꯥꯍꯪ ꯑꯗꯨ ꯍꯪꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯖꯤꯁꯨꯕꯨ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯎꯕ ꯉꯝꯗꯕꯒꯤ ꯖꯤꯁꯨꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯊꯪꯗ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯗ ꯌꯥꯅꯗꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯆꯦꯞꯇꯔ 1ꯒꯤ ꯚꯔꯁ 13ꯗꯒꯤ 22 ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯋꯥꯔꯤ ꯑꯅꯤ ꯄꯤꯕꯤꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯑꯍꯥꯟꯕꯗ ꯚꯔꯁ 13ꯗꯒꯤ 17 ꯐꯥꯎꯕꯗꯨꯗ ꯖꯤꯁꯨꯅ ꯑꯜꯐꯤꯌꯁꯀꯤ ꯃꯆꯥꯅꯤꯄꯥ ꯂꯦꯚꯤꯕꯨ ꯁꯦꯕꯣꯛ ꯑꯣꯏꯅꯅꯕ ꯀꯧꯈꯤꯕꯗꯨ ꯎꯏ ꯂꯦꯚꯤꯅ ꯇꯦꯛꯁ ꯀꯂꯦꯛꯇꯔ ꯈꯖꯅꯥ ꯊꯧꯕ ꯈꯖꯅꯥ ꯈꯥꯏꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯂꯦꯚꯤꯕꯨ ꯐꯣꯂꯣ ꯃꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯍꯥꯏꯅ ꯀꯧꯈꯤ ꯂꯦꯚꯤꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯈꯤ ꯖꯤꯁꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒ ꯂꯦꯚꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯈꯖꯅꯥ ꯈꯥꯏꯕ ꯑꯃꯗꯤ ꯄꯥꯄꯤꯁꯤꯡ ꯃꯌꯥꯝꯒ ꯗꯤꯟꯅꯔ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨ ꯎꯔꯕꯗ ꯐꯔꯤꯁꯤꯁꯤꯡꯅ ꯍꯥꯏ ꯀꯔꯤꯒꯤ ꯖꯤꯁꯨꯅ ꯈꯖꯅꯥ ꯈꯥꯏꯕ ꯄꯥꯄꯤꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯖꯤꯁꯨꯅ ꯈꯨꯝꯃꯤ ꯍꯛꯆꯥꯡ ꯐꯕ ꯃꯤꯅ ꯗꯣꯛꯇꯔ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯅꯥꯕ ꯃꯤꯅ ꯗꯣꯛꯇꯔ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯂꯥꯛꯄꯁꯦ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯗꯕ ꯄꯥꯄꯤꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯖꯤꯁꯨꯅ ꯈꯨꯝꯈꯤ ꯃꯁꯤꯗ ꯀꯔꯤ ꯇꯝꯖꯁꯤꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯇꯝꯗꯨꯗ ꯈꯖꯅꯥ ꯈꯥꯏꯕ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯄꯥꯞ ꯆꯦꯟꯕ ꯃꯤꯁꯤꯡꯅꯦ ꯍꯥꯏꯅ ꯖꯤꯎꯁꯤꯡꯅ ꯂꯧꯔꯝꯃꯤ ꯈꯖꯅꯥ ꯈꯥꯏꯕ ꯃꯤꯁꯤꯡꯁꯦ ꯔꯣꯃꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯅꯥꯏꯅꯤ ꯃꯈꯣꯏꯅ ꯔꯦꯚꯤꯅ꯭ꯌꯨ ꯄꯩꯁꯥ ꯍꯦꯟꯖꯤꯟꯅ ꯈꯥꯏꯒꯠꯇꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯆꯈꯥꯎ ꯃꯠꯄꯁꯤꯡꯅꯦ ꯍꯥꯏꯅ ꯖꯤꯎꯁꯤꯡꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯔꯝꯃꯤ ꯖꯤꯎꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯑꯁꯨꯝꯅ ꯏꯕꯤ ꯀꯔꯤꯒꯨꯝꯕ ꯈꯖꯅꯥ ꯈꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ
imung amada changladi imung aduda lairiba pot khudingmak became unclean amangba amotpa sengdaba oi haina iromne adukki matik khazana thawba misingbu hanthana lauramki matam aduda adubu jisuna hairiba pap chelaba misinga totna tinaduna laiki ani shubo warida ekoina verse 18 digi 22 phawba aduda ekoina amuktang yengsi John the Baptist amadi Pharisee singi sebok singdi chara heli adubu nahaki sebok singdi chara hende masi karigino haina hangki maduda jisuna khumi bridegroom borgi marup singna borga loina ringaida chara henbagi kari kanaba laibra bor adu lairadi luhongpham aduda chara henbagi mathau tadena adubu bridegroom bor aduna makhoigi marakta leitraba matamda makhoi chara henbagi matam lakani haina haiki aduga amuk jisuna hai amanba phizena ahanba phida phocinde karigumba amanba phi aduna ahanba aduda phocillabadi phi ado segairakani mi kana amatana amanba yugi khurung all wine skin aduda anauba yu new wine haijinde madu haijilladi wine skin ado khurung ado kairakani ichini now sing masigi arthana kari oigedaba Pharisee sing Jews singna ngairiba asi Messiah Jishubuni adubu Jishuna makhoige marakta leplaba phawba makhoina Jishubu Messiah ne haiba launingkide adugi maramda Jishuna mahak ishorde haibadu utnanaba luhongbagi analogy ase sizinaki ishorna borne singlupna kainyane bright ne haibadu utpibani Jishuna ekoigi irakta lairaba matamda chara henduna Jishubu ekoigi irakta laihannaba haizabagi mathau tade haibani chininausing chara helaga haizaba haibase Jishuna ekoiga loinana laibinanaba haibani adubu hojikti Jishudi ekoiga loinana laire Jishudu ekoigi irakta lairadi matam aduda chara helaga nizabagi mathau tadabra haibase ekoina so dum lausinba yai aduna chara helaga nizaba haibase mapham matam lai haibase ekoina masidigi uba phangi there should be joy and celebration and feasting while Jesus is with us Jishu lairabadi Jishu lairaba mapham aduda matam aduda ekoi teng thabagi mathau tade chara henbagi mathau tade adubu harau tayamba it should be a day a place of feasting but not a day of place of fasting harau tayamba na thallaga leigadabani amuka Jishu Krista na kari hai amanba phina ahanba phida phochinba yade aduga amanba yugi khurungda anauba yu haijinba yade haibagi arthana kari oigadra masigi arthadi ichini nausing Jishuna laklaga tambi takpiriba utpiriba miracles mayam healing mayam ase ariba miyoibagi tradition chatnabi aduga manaba yaroi haibani makhoina takiba khangkiba chatnarakhiba ariba chatnabi aduda hojik Jishuna tambiriba anauba mayam se hapchinanaba tinhannanaba accommodate taunanaba hotnarabadi madu kairakani haibani anaubaga aribaga manaba yaroi Singlup ki lusing basing na tambi tak piriba chana halima mayamdo aribo oikre adubu Jishuna makhoida khanghananaba annauba adu tak piri habadu utpiduna leibani masige para asida mathangda amuka ekoina controversy over the Sabbath ngakpagi maramda yanadaba masi ekoina Mark chapter 2 gi verse 23 digi 28 phawba adu phangi ekoina Mark chapter 2 gi verse 23-24 da parabadi Pharisee singna Jishu gi sebok sing Sabbath thugai haiduna maran siki Jewish tradition gi matung ina Sabbath numita tauroidaba thabak 38 laye 39 laye madu sing ado hek tauraba makhoi Sabbath thugai re haina chatnarambi mai haugat pa yaroi chak thong pa yaroi nang khongkap asuk lapna chat pa yaroi mai chak laga yum ama mai chak laga leirab su muthat pa yaroi haina matang 38 list ase leibani madugi manungda ama hek chok laba nang Sabbath thugai gare haibase Jew singi chanabi oirami hairiba yadaba thabak 38 adugi manungda Jishu gi sebok singna gehu hek laga sabase amani aduna makoi se Sabbath thugai gare haina Pharisee singna haikibani makoina kaya amuk strict tauna Sabbath ngak pra haiba matamda ichini nausing gehu ado hek pase harvest taubani low lok pani madu physical work ni thabak thoi na khuting thoi thabak chubani adudigi amuka gehu maru ado khok tok tuna chaba sisu thabak ni naki khut aduna thabak shui aduna nang Sabbath thugai bani haibani adukki matik strict oi masi pumnamak se Sabbath numita thabak subani aduna masi Sabbath thugai bani haibase makoina khankibani
Kari tamjasira asida isini nausing. Masigi matung illadi Sabbath ase aikhoigi nungai pham oigadra. Burdens henna piba numit oiroidra. Matamduda Jishuna khumki ningthau David nasu purohit sing khaktana chagadaba tan ado mahak chak lamladuna chakhibaduna khoina khangdabra haina khumki Jishuna. Masidigi aikhoina tamjagadaba adudi isini nausing Sabbath ase potlum oihanganu haibani. Masi yade madu yade iruba yade wai sitba yade chak thongba yade mai hauba yade asigumba mayam ase yade haibaduna Sabbath numit ase aikhoigi damakta potlum burdens oihanganu haibase masida phajana tambiduna lei aikhoida yadaba mayam aduna aikhoibo burdens oihaloise harauba adu manghaloise Sabbath numit verse 28-29 Mark chapter 2 adudi yengba matamda Jishuna hai Sabbath ase miyoiba aikhoigi damak semkhibane adubu miyoiba aikoise Sabbath ki damak semkiba natte ko masigi arthana kari oigadra isini nausing Ishorna Sabbath hana semde adubu miyoiba asibu hana sembani Eden gi ingkol aduda creation story aduda miyoiba amadi pot khudingmak asibu semba loiraba matungda Sabbath ase Ishorna miyoiba gi damak sembiki kari gi miyoiba gi damak sembiki ba miyoibana hakchangda pothaba phangnanaba physical rest adu phangnanaba aduga thawaida pothaba leinanaba thawaida pothaba haibadi kari paptagi pothaba Jishuda leiba pap tawdaba Ishorna aibu sembibani Ishorgi minungsi se kaya chawbano Ishor ase kaya ngambano kaya da matik magul leibano haiba mayam se khanduna meditate tawduna aikoigi hakchang aikoigi thamoi aikoigi wakhal asina Jishugi manakta nakna lainanaba Sabbath ase miyoibagi harauzapam oiningai nungaizapam oiningai gi damakta Ishorna sembi khibani Jishuda harauna lainanaba Sabbath pibibani aikhoigi damakta madu yade haiba mayamduna aikoida potlum oihaloidabani Sabbath asida Jishugi matamda Sabbath ngakpagi ningom ase yathang tarada Sabbath ki yathang manungda yaudaba mayam rules and regulations mayam singlupki lusing basing amadi logi oza singna hapchinduna mi singbo potlum oihalamki madugi maramda Jishuna makoido wapham adu haikibani habse khoi khangsi verse 28 ta Jishuna haye I am the Lord of the Sabbath aihak ase Sabbath ki mapune ichini now sing masina aikhoida para chauna takpiduna leye Sabbath ki mapuna Sabbath numita gehu heklaga chaba yai hairadi mapu nataba aikoina madu yade hainanabagi hak adhikar kari leibra karishu leitene leite karishu maramdi mahak mapune yai hairadi yai mapune yade hairadi yadre masida mapu ngonda onsillaga aikoina madu yai yade haibagi mathau tade okay amuka Mark chapter 1 gi verse 3 digi 6 duda Jishuna Sabbath numita anaba phankibagi wari le Sabbath numita anaba phanbado Sabbath thugaibani haina Pharisee singna Jishuda haiki Jishuna kumi Sabbath numita phaba thabak tawbase yathang thugaibra kanbiba thabak Sabbath numita tawbana phabra natraga mi hatokpa phattaba thabak Sabbath numita tawba aduna phabra haina Jishuna wahang oina paukhum adu piki makhoi karishu khumde adubu Jishubu hatoknanaba thaurang Sabbath numit aduda langba hauki angakpani natra ichini nausing anababu phahanba punsi kanbiba hinghanba thabak Sabbath numita tawduna leiba adubu Sabbath thugaibani haina Jishubu accuse tawramba mi singdo Sabbath numita mi hatnanaba mi punsi manghananaba makoi hotna rakhi kanara adudi Sabbath thugai base Pharisee singdura natraga Jishu Christara Jishu Christa di Sabbath thugai dine ichini nausing adubu mi hananaba Jishubu phananaba hatnanaba thaurang tawkhiba Pharisee sing ado Sabbath thugai khibani numit aduda okay masidigi tamsinba yaba paradi Sabbath numit se potlum oihanganu ko yade haibana yomsin hanganu burdens oihanganu abhaba thabak makai Sabbath numita tawba yai masi Jishuna haibani masi Sabbath ki mapuna haibada aikoi wahang tawroi se sini nausing church ka ba khaktuna Sabbath ngakpadi natte Sabbath numita afaba thabak tawraga church lakpa ngamdaba adusu Sabbath ngaklibani haibasisu khangsi tawbadabu maru oiba amadi Jishuna Sabbath numita healing pikhiba afaba thabak tawkhiba mayam ado Sabbath church service loirba matamdani haibasai aikoina gospel gi account sing se pabada aikoina phajana thengnai ne
madu kauroi se isini nausing masida kana gumba na hai sabat numit church kadraga afaba thabak tawba yai haina su haiba lei hoi yai adubu mapham matamdi leiba tabani isini nausing ngamliba makhai church loiraga afaba thabak sing ado pangthoklu se isini nausing church kabadi tok loi se afaba thabak tawbagi khudong chaba lawraga church kabadi tok loi se jisu sabat khuding church chatki haibadu ningsing se mathangda amuka Mark chapter 3 gi verse 20 digi 35 aduda wari ama leibado ekhoina yengsi jisuna mafam da chattuna afaba wa pau sandokpa healing tawba sida miyam masing yamna innaduna chatki aduna jisuna chak chaba phawbagi matam ase phanglamde haina bible na hai madu tabada magi imungi misingna mahak cha thaktradi pothadradi hakchang choklani khanduna makoina jisubu mahak ase makok joiraba kok bera leiraba amane haina phawba haiki mahaki imung manung makna jisu krista masise jisugi imungi misingna jisubu nungsidabagi haibadi natte sininawsing nungsibagi haibane maramdi chada thakdana adum chattuna tambiduna hakchang pothadaduna leiradi overwork tagi mahak hakchang sokani khanbadagi imung manungsing aduna haikhibani tawbadabu makoina jisugi mission ado uba ngamkhide isininausing makoina jisu ase tasengnamak kanara haibadu tasengna tarang na uba ngamkhidabagi asoiba amadi aduda leye maraktadi ekhoisu tawine sise pastor oisunu evangelist oisunu gospel workers oisunu evangelism the volunteers tawba mi sing oisunu adum singlup ke thabak khak suduna gospel khak sandoktuna tumba chaba pothaba leidana chatlaga leiba matamda ekhoigi imungi mina ngai haksu potha koda nangna tawrise henmalleda hairakpa matamsu leidaba natene madugi wafamda maduda asoiba aranba karisu leite adum oinawakpu ishorna kaubiba amadi pibiriba thaudang responsibilities mayam ado tasengna bahap taminaradi madu singdo hairam loidabani haibasisu ningsingse ekoi imung khudingda jisu ase kanara tasengna haibase ngasai gi pharisee singlup ki lusingba singna khangdaba jisu ase messiah ne ishor ne haiba khangdaba sing aduga chap manana mahaki imungi mi singnasu jisu asibu tasengna mak kanara khangdabagi maramna potha dadana chaba thakpa matam naidadana dum chatlaga leibase makok choiraba makok bera leibani haina haikhibani madudane jisu kristana verse 33-34 da paba kanda magi imungbu chairaga haikhibado kanara aigi ima aigi iyamba aigi inausing kanara haina jisu kristana chairaga hangki maramdi makoigi imungna maha ase kanara haibadu uba ngamkide jisu makki imungna phawba jisu ase ishorne haiba khangkide sininausing ishor bu khangba ishor gi damak thabak suriba khuding makto ishor gi imungne haina jisu na haibiki masida family imung manung haibase karino haibadu jisu na muka redefine tawbi banine ishorgi aningbada surga nomlaga nganglaga charaga thaklaga hinglaga leiba mi singdo ishorgi imungne imung manung haibada aduni haibani jisu kristana takribase magi imung manung na mabu makok choiraba mi ne haibikhre adudigi hendoktuna amuk pharisee singna jisu ase but Beelzebub na puraba mi ne satan gi thomi ne but tonglaba mi ne haina haibikhi ne sininaw sing jisu kristabu mahakna but mayam tanthok libase Beelzebub haiba Canaanite singi lie god of darkness amambagi lie adugi shakti na but tanthok libane ishor gi shakti na nate satan gi shakti na ne haina jisu krista bu accuse tawbi ki ne angak bani isini nawsing jisu na kri khumi karamna satan bu tanthok kadro haibagi wahang ase hanglaga paukhum pi ki isini nawsing maraktadi jisu krista ki paukhum se loina mak wahang oine maduna ai koi ngonda amuka khanan ba du pi banine a very intelligent way of answering ko yamna haina paukhum pi ba wahang hanglaga makoi bu khanda han bagi paukhum sing se jisu krista na tatna pi ke satan bu tan thokadro masigi wari sida jisu ase huran ba amagi saktam su lawba adu ekoina uba phange ko verse 27 da akanba mi gi yumda changlaga pot munge khalladi akanba mi do hanna makhong makut punsinba tabane haina jisu krista na haine ichini nausing jisu ase huran ba ama oina natraga lot na changba mi ama oina tuminna satan gi yumda changlaga pap adubu amamba adubu phattaba adubu
ꯄꯨꯟꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯝꯕ ꯀꯥꯗꯨꯗꯒꯤ ꯄꯥꯞꯀꯤ ꯂꯥꯡꯗꯨꯗꯒꯤ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯃꯨꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯅꯤꯡꯈꯥ ꯇꯝꯕ ꯃꯉꯥꯜꯗ ꯄꯥꯞ ꯂꯩꯇꯕꯗ ꯑꯐꯕꯗ ꯆꯤꯡꯊꯣꯛꯄꯤꯕꯅꯤꯅꯦ ꯌꯥꯝ ꯐꯖꯩꯅꯦ ꯉꯁꯤꯒꯤ ꯁꯥꯕꯥꯠ ꯁ꯭ꯀꯨꯜꯅ ꯑꯁꯤ ꯍꯥꯏꯕꯤꯕꯁꯦ ꯀꯣ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯊꯣꯛꯄꯤꯈꯤꯕꯅꯦ ꯃꯉꯥꯜꯗ ꯑꯃꯨꯛꯀ ꯂꯣꯏꯁꯤꯜꯂꯛꯄꯗ ꯖꯤꯁꯨꯕꯨ ꯖꯤꯁꯨꯅꯤ ꯏꯁꯣꯔꯅꯦ ꯍꯥꯏꯕ ꯌꯥꯗꯕ ꯃꯤꯁꯤꯡꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄꯥꯞꯅꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ Mark chapter 3 verse 28 to 30 da yengba matabda Unpardonable Sin kokpiba ngamloidaba pap kokpiba ngamloidaba pap haibase karira masi hairiba kokpiba ngamloidaba pap ase karibuno hairabadi ishorbu ishor natte satan ne hairaba thawai asengbana yaubiduna suri ngangli sakliba thabak singse satan ni ishor dagi natte hairabadi adugumba mi singi pap adudi kokpiba ngamloi haibane chininawsing haibadi thawai asengbana makhoida ngangbiba ado taba haidabasing adudi pukning hongbagi tanja phanglaroi haiba pukning hongbagi tanja ado phangdrabadi pap ado kaidawnungdasu kokpidre kokpidaba pap aduna aikhoi kaidawnungdasu kanbiba phangba ngamloi haibase bible na yamna loud and clear oina aikhoi ngasi tambiduna le conclusion da hojikti ngasigi parasida aikoine yamna mayek sengna ure madudi Jisugi punsi ase mina yabidaba mina yetpiba mina pamdaba kayana thallaga lakhi mana tau thorakpa ngang thorakpa khudingda mina yetki yaningkhide adubo pumnamaktuna Jisubu pukningde hanthankhide ichininawsing nakhoina yaningdradi to nakhoibu kanbiba piroi haina tokthokkhide Jisu Kristana adubu nang aibu nungsibaduna henkibana adugumba awaba kaya mina yabidaba kaya adumana khangbiki Jisu Kristana anauba mangal pibiki ahongba punsi pibiki kaya da minungsi chaurba ishorno ekoigi ishor parasida Jisu gi punsi maramda tamkibasina nang aigi punsi desu chusinbiba oishino isininawsing Jisu gumna achumbagi damak lepkhatpa ngamba oise ekoisu Jisu gumna ahongba purakpa mi adu oise ekoisu afaba ahongba thabak ama purakke tawthoke haiba matamda yaikhai thingaiba yadaba pamdaba yeknaba kayadi leigani adubu Jisugumna hai singna thabak sure hairaga hai singda paukhum pide hairaga adugumba kaya ado khangduna afaba ahongba purakpa ngamba miyoi amamam oisino tabi khriba nakhoi pumnamakpu ishorna bor pibiba oisino kaubiganu channel asibu chawthokhanbada nakhoigi mateng darkar taduna leye nakhoigi mateng pibiyu subscribe tawbiyu channel asibu share tawbiyu video asibu like and comment tawbiyu sumaina tawre haraga ishor gi wapau sandokpa asida aikhoi mayam khut samminaraga ishor gi wapau se mi khudingda laiton khudingda na khudingdi yohanse habse aina haijining bani mayam bu thagatchare ishorna bor pibiba oishano